Kolkata da pangthokhiba Lastman Standing Fight Night 3 da Mai Paklakhraba Thounaojam Bambam Ngasi Imphal da thunglakhibaga loinana Aztecs Sports and Fight Studio game members singna amadi Meeyam Taramna Okhre Fight Night adugi comment event da KG 53.8 ke flyweight category da mahakna Uttar Pradesh ki Abhishek po minute 3 second tara da knockout piduna Mai Paklakhraba Thounaojam Bambam na airport da thunglaba machong paumi sing da mahakna hai mahakna Mai Paklakhraba ase Meeyam gi mateng na de makata ba fight sing da hena Mai Paklakhraba honakigani ngasi mahakna Mai Pakpa asida Aztecs Sports and Fight Studio na achaw mateng pangbirakpagi damak tawbimang khangba utli haina mahakna makata ke ngasi aina chacharuba fight che Kolkata da pangthok tang tara da pangthokhiba Kolkata tang tara da pangthokhiba Lastman Standing Fight Night 3 da comment event oina aina sauga jabane aigi opponent na UP dagi Abhishek maga aiga thenga jabane do second round gi 3 minute 10 second da aina TQ technical knockout da aina mai pakpa ngam jabane ngasi aina mai pakpa ngam jabe aigi step 5 studio aigi sanabam amadi Manipuri gi Meeyam amadi media singi sinausina aibu support obibidagi mai pakpa ngam jabane makata na Manipuri mai porkini makata na mayamna aingoda support obiragadi sidagi henba mayam namju mayam gi mai choptana bai khona jagin khanjai